Hi everyone, welcome back to my channel Gitanjali Story Time in Manipuri. Sigi wari sidi tahi kunsuda ngai bi Angela Samota ko bi nupi macha ama bu hat kyugi wari ni wari ase chahi kuina cold case wina magi case solve to bangam draga DNA testing to budagi forensic karigumba moin advancement laibadagi solve tawbangam bagi wari ni asigi wari se adude ai wari se haujarage Angela Samota se September gi 1964 da mase poi Alameda California da mase poe po aga masna chahi machimanau manga subada mana atombi ni hai and mase Dallas ki yamna phauba university mada computer science ka electrical engineer da double major tawraga lare ke su amphaba nupi macha oi bazani mase double major tawraga Dallas ki Methodist University hana university in Dallas Texas da laiba mafamam da mase aduda tamme tamaga mase sorority chairman amasu oi sorority haise sida college ma'am university tambalak ba singsina akoigi nupi ma'am ama moigi nupi macha mayam ama moigi group ta hapaga moina hometown moigi mayum thado lakpagi nungai taba mayam anegi moigi yingsin ba khuchin mi ba moigi senior singna adugumba tawraga nupi gi organization gi type ni university manungda amoina the group semaga mase adugi chairperson so oi adugi moigi sorority gi maming duna Zeta Tau Alpha hana kawi adugi so oi aduga Angela se yamna su intelligent oi yamna su lyric haiba yamna su smart oi ba maduga masak su yam phajai hai mase masak phajaba se hekta mase dark blonde ga masang ga je oiraga koigi mamit ka je blue color ga oiraga yam phajaraga wang chawraga koigi slim and slender ga oiraga yeng mem nongai hai mase aduga moigi university gi college ki nupa mem na ka su mase tana dana love letter ga pi dana maigi car gi windshield ga koigi poem ga iraga thamdana khotana yamna tawba adugumba hadi mina yamna pamba mase na su cheerful oiba yamna zu lively oiba nupi oi nupi macha ma oi hai aduga magi kaino se mana gi mai wakhanda mase khoigi matam duda 1984 gi matam gi ida mana computer science ku matam se mana khamba matam duda nupa mem na dominate tawbo oirame sigi computer science dagi electrical engineering gi podena mana khalisina mana adugi nupa na dominate tawba world da mana changaga she'll make a difference kaina ga duguma khandana magi career mina sina mana first my priority se magi career sina magi priority kaina ga haraga nama matam da weekdays ni khangde weekend irai thangju no mai jingse lyric pad na khotana leiba leiraga su masi amna khoi social life yam pamba outgoing oiba extrovert oidana khotana yam tawe khole hai aduga मागी मसा फजब से माई यूनिवर्सिटी ममिंग को चले हाय अदुदना मागी सोरोरिटी की सिस्टर्स सिंग हाइदी मागा लेमिनबा मोय मनि से युम अचौबा मा मोय से वायरगा का मंगा तुक लेबसिदा सुमाइना मोयगी सोरोरिटी सिस्टर ने ना मोयना वेलकम तौरगा अदुमाइना ग्रुप नुपी गुबा मैम लेमिनै को अदुगी मोयगी सिस्टर्स हाइना मोय मसेन से मोय सिंजिना का सुमा से या पखतबदो हाइदी एंजेला ना पखतबदगी लायना मोयना पखतबदो हाइबदी मासे नुपा मयाम नगा सुम तानाबदुदा नंग चेक्सलु कुलु काइनागा मोयना का सुम हाइबी अदुमाना यस मवा लौदेदा आइजु ai thanda kano to ngam mi defend to ngam mi kholi kai na ga dum mazu yam thina mawalok ba yamna nungai ba yamna outgoing person gumba oye na hai Angela se university magi college ki third year subada ma se mai huziki sorority gi yum de gi thokraga magi condo magi apartment mai mayum ama laujaraga lei aduga incident sina October gi tang 23 1984 da sigi thokdok se magi marai bak thiba thokdok se thoktoini sigi numit se mana मासे लाइक मोगी एग्जाम अमा कमिंग मोगी सेमिस्टर की एग्जाम अमा लापगी लाइक याम कन्ना पारो खोलरगा मासे खरा फ्री सु ओइबा अदुगा लोइना लोइना दुगी मतमदुदा माना हुजिक तमिबा Dallas Texas के सिता यामना चौबा स्पोर्टिंग इवेंट अमसु स्टेट फेयर अमसु थोकपगी त खोगी टूरिस्ट मयाम अदगी कॉलेज की छात्र मयाम स्कूल खोगी रेसिडेंट मोइजिंग जिला आगा यामना नुंगाइबा आउटगोइंग खोगी नाइट से खोगी लाइवली नाइट ओइबा नुमित गुम्बा नुंगदांग गुम्बा ओइबगी हप्ता ओइबा जानी हुजिकी माना एग्जाम लोरपगी मतंग सिदा अदा मासिना मागी नुपा मागी बॉय
Ben McCall hana amalay mazmoy ni je thatara koi nei hay de matam gi marak sida da mana Ben sida phone tawraga maz exam loirakpagi asmaina party tawrusi kholusi Dallas ki state fair gi matam zo oire adagi moi gi huge famous player ani masu tawbagi hapta oi bajani aduduna chatlus lao kholo mayam su loina mak party tawbagi thongani kholongani aduduna party tawse habsa Ben di music moi di ma se college agi pass out to ba chahi ahumari suraga koi construction supervisor ma oiraga leiba sida madi ayung anta thabak chatoini na mana Angela idila rogi ay rogi ay hing ayung anta thabak su lei du thabak su losin da ya da banina nang na mana bi ga sing chatlaga nang enjoy to ro ko ro haibida Angela jam sawningi haidi aina haidi am toina jun ma se invite to busuna te dagi ma su na hangai exam gi larik pa udana ma ka su kuina unaru dare adu du mana yarak ta bokot ta kai ma jang ha sawninga leiram dagi mana kana pote na mo da mai ma ni Anita Kedala haibamne aduga Russell Buchanan haibamga mana phone tawraga invite tawre de chalus lagana adu Anita sina university lei magi di mana magi kondo longzade aduga Russell haiba nupa sina mana noma bar da thingnaba Russell sina mangona propose tawraga mase yam pamjadana khotana mangona tanaba nupa ama oibjani oiraga su mana magi boyfriend lei khole du tawin haibadagi Russell su hoy do different no dinner se ka haraga dinner ga leibista mana numitida mana Russell su invite tawra phadi sumai chalu se mana invite tawdagi Russell su ta Angela na haira abane na harau ni yaraga Angela na maji yamna khoi party tawbada thakkandaba nupi gumbo bisadana mana noeni de dom enjoy tawra tho ai car doi thobi ge khot ke ai duna ai nang pick up tawba la age adu nang loisilamo na mana Russell za haire de mai mama na bi Anita sila e ma bani ladi ngahak paminare ladi ngahak paraga Anita ga ma bani si loisinna phajana ki na ko tawre edu ga numisida Angela se black ki jumpsuit ki dress ma set le hai adu duga moi ani se thoglaga moina Russell se pick up tawraga moi 10 miles muk gari thawraga hujiki moi Dallas ki downtown sida bar sida la aga moi se mi mayam moina lakpasida mayam se hekta khoi Friday Saturday night se anambana khoi youth mayam pakhang leisabi khangde nahani khangde adagi di office halakpa mi jing ni khangde moi party tawba khotpa adugumba yamna tawba nungai bagi matam zo oiba haidi ngasai gi moi gi state fair gi tawba gi yam lang bane khotpane hamada moina Bennigan haiba restaurant amda moi je dinner charaga pung 12 makhai tarakpa dai sida bar amada mung changaga aroibada stromosana bar ama maigi band maigi boyfriend na member oiba bar ama moina yam toina maga band ga sat mafung ga oiba jani ada moi se last moi da adu dance club kumba discotheque kumba oiba jani ada mana last year da sangaga moi ziki nostromo sa da mana chalaga masina ben je amuka haidi amuka su invite tongning bodo mana mai nu pa mana miss so da mana boyfriend miss so mana mo phone to what's da band do sai tumu bagi yamna sai tumure ai laga maro Angela nang sauro no kholo no hoi do ai member oi banina noi do VIP gi moi gi exclusive room ma lei rio na adu da nai changhalage adu noi enjoy tawro ai dem tumning ai da hinga yu ta hagu do ni na hairaga benji di la o yadre de ma se sawning na phate kai na mai no ba de mana saura hai adu duga mana huziki VIP gi moi gi lounge su changaga moi singje they were having a great time mai dance saudana khotana dagi moi mem sin nungai dana lai ado anambana huziki VIP lounge la singje Angela ga loina khangna bigi type ta Angela na table to table changaga kaudana khotana adu mai na ga tawraga moi se adagi muk dance muk tawdana khotana yamna nungai ram sani nungai raga pung baro makhai tarakba adugi matam sida mana ai ware halase na mana Anita ga Russell haraga moi ahumje thoglaga mana Russell se drop tawre Russell gi mayum se Anita hojiki Angela gi Russell gi mayum se Angela gi mayum de gi mini manga khom chatlaga lei hai do raga sunung dang do moi do mak thakna khotana ngaw bo tawrni na Angela na drop to birame Russell se adagi mu mathangda mu mana mu Anita je mu drop tawraga magi mana mu last time my boyfriend do amuk tanga unaruge kui unada baina mana my boyfriend gi mayum se changa sa mana thonga thin mas
mai no pa se edi tung babadagi hawdorokpagi sawning boy kari boy ngahak lairamaga mana nang chalo Angela ai hay ay wanta ko toini nang ju moi mas Angela su mu nungalaga moi school ga atopa moi rival college moi university maga game ama leibagi chatkane na mamana bi singa gari thawdoi ni chatkane na haibani na nang ju chatlo kolo na haira thadorokpagi Angela du ju thamoi kara thokle mai no pa dona chalo na tan thore na adu mas mayum de yore mayum de yoraga hak leiraga ahingi pung amaga minute nifu manga mo tarpa 1:45 am hai time ko ahingi adu masina Russell sida phone tore Russell si phone lakpa sida ma cha khange Angela oiramane na kara mana chongning gai mana hello kaino Angela na tawbu sida Angela sina phone torokpagi magi se nam sangai torokpudi mana kesana dana lao kholo kai torokpa phone torokpu hantak sina ma hai se hello Ben talk to me and Ben I go wari sajiko Ben and tore bis mana Angela kai tore kin hiding sai mana sai phone torokpu sindu ga yam thina mana da ba magi konda da Angela kai tore gisini mana nupa ma ayum da changi eduga phone ga ba lunga kai lagi hangi kholi ena hairaga ma se Ben engonda wari saw ko Ben phone thamgi nu ko na hairaga ma se makon gumba background da khara tai hai aduga mana Angela sina ai ngatang le phone torok ki ko na haraga phone thamgraba thambadegi Ben jidi khattana ma je phatna ma makeup tho ha ko le duga kai ginu ma ngasai hadi yamna pakhat bagi mawong da phone tori na ma se Angela na phone amuk torokani haibagi ma se mu ngai daga amuk ngaktang le ngai sida phone je laktabadegi ma sina mu phone do hanjana taw sida phone se parak tere Angela se ma ani rak hom la phone tori phone se parak de ma je pakhatna ma phi maron se salaga ma je ma gi sai ma phirong se laga benje mai gari sida change magi matam du da 1984 ki matam sida koi gi mobile phone ga thokpa matam nate adu oraga su benje na construction worker oi bani na moi emergency kari gi phone tong na banena magi phone da satellite phone am yawe ada ma sana hanjan na Angela gi mayum se mana minute tara mo mai ngondagi mai dagi thokba sida phone tawba sida Angela se supai parak phone se parak ma se mi hunje yaudre Ben je kaino mana yamna pakhatna sumaina mi machange jom wai re aduga phone torkani ha toroktre khotre na ma je pakhatna uchina china Angela gi mayum se yaure Angela gi mayum se ground floor da laiko adagi mana changa ka thong sida changsala ma je chenjala ka mana Angela gi thong se thetle Angela na kaimbo karon toroktre khumaktre reply toroktre duga mangi yum ju lock tawrame ba tawdegi ma sna mu moingi magi mamang degi changa ga khoi fan macha ma lalaga magi ka hangdokpa yaba le ma le dum mana fan se kakhatlaga mu thong je thin thong ju lock torome adu ju magi thong du ju mana Angela mana mini mari manga mu ko bu ta dabdegi ma cha pakhat mandana mai gari da changa mai satellite phones lok ka mana police 911 da phone tore kanda minute kun muk lairaga police ani laaga police na kai dawre khole na hangon mana ai gi girlfriend Angela samota ko mi do sigi yums da lai khole ma do pung amaga mi fum nga dai da kana no ma mai gi stranger ma mai yum na changi e bathroom phone hangame du phone tor ko ne tor khidre du ga ida changa thong je thin bida ju thong je hang torak tare ane mai gi mamangi aina moi he changya bam lebeni tu changa thin bida ju thong je hang torak tare I think something is very wrong amtang check to bi kholo to de gi mana phare lao changona chang kan da moi na changa ga Angela ma'am ina moi police ani sina ju thong je thin bida kana mu hang torak tare thong hang torak tab de gi mana ben da hare nang chalaga moi leiba manager du de gi condo hai je khoi gi yum ani samnaraga leiba du gumane ba koi India da hargan apartment mathaka makha ga leina ba ani khak leiba haitai du gumba yum ni ada ma sina manager se chatle do ga moi gi master ki na yum jing du gi master ki man pai be do mana lawre moi manager de gi mana police pire police na thong amuk thille hama hangam dai da Angela na thong thille ada Angela ji khumak tab de gi moi na thong se hang to ga ben nang di ma pan da layu koi ngak tang yeng gi khot ke na tawra ga mana thong se hang to police officer ani lak se maming amasina Janice Crawford gawi amasi de maming yaudre go ada moi ma ji gi Janice se nauna police join tawra ga moi se night duty ta bagi huziki weekend se moi je am complain mayam gi chatu bagi khatna bagi de gi phuna bagi lange khole moi si da di pung tra ta ga di langa di police ko bi piam tawe du kuma lange khole du tawe ta tawe na mayam moi salu daga hojiki
apartment da su mai gi nupa duna phone torok pase moina khali je asiguma same yu ngauraga tara le ramani khol kai moi su khalag lai but moina sai gi thong se hangtoga changbasida ahambada khungu koi gi black color gi high heel ama thongjin panda tara ga le me mai gi ek living room gi manak da aduga kitang chatlagana khungu ama muk ta le me khungu ama sina khoi gi kai tare drag to bagi mami se le me ye kana nomna khungu se tong na mi do ching bagi type da khung ke mami ma jiki carpet ti ta tar me ta ba u ba se janis ki magi mangak sam gi matu sap yu nge hai ham u bagi something is very wrong ana andagi mana janis na ai living room do check to ge na mana changare do magi partners na bedroom da yeng ge na bedroom na changare aduga ben di nang mapan da sum lay nang changa kanu na hairaga ben di mapan le phan thame aduga moina chang masida moina khale oh ngasi gi nungdang sidi ai bena ngasai chaluba complain id wathi wari mayam do oiram dong mandre something is very wrong and moi ani mamit na yeng na daga ingi tong na bada khangna ra jani aduga ngatang leiraga sagi my partners na haraba Angela do sida leire na andi moi se changa yeng kanda Angela na leirama phibam se yamna thamoi sokpa phibam da leirama jani Angela se longa hipam me hai mai body tangkhai na mai phabung da aduga mai makhong duna akoi phabung dagi ya laga leirame and ma se naked oraga leirame aduga mai stable mai leirame hai mai body sida moina ham ubada aduga ka sin i ngakta ngai leirama jani adagi moi chenjalaga magi pulse yauribra mihun yauribra na yengwasa mihun yauramdre and moina khange oh Angela si di siren Angela si siraga suk leirame moi ani sina ambulance phone tawre andagi di forensic mi kawre aduga koi gi detective na moi gi lead detective ama ta moi di police ni ko moi di just moi mayam gi adu charuraga saina mi hat pa khopa homicide gu mataw pase detective jing noi na yengsale moi na detective ki team mam ju kawre minutes leraga detective ani lakani lakpajina ama sina Virgil Spark ko banga Russell Grave ko ba moi ani la ani moi ni la aga yeng masida Angela se akoi gi hat paje koi gi passion crime of passion aina koi gi yamna sauningba revenge sauningba mi na hat pa gi khor hat ni ma khangba mi na hat pa mali thong du ju haidi kaimbo force entry leramde nampu da changba khopa gi leram da banina moi gi wakhanda mana khangba mi ni mana changhalaga mi sina haina kano mi sina crime si tawbani na moi je rule out tore adagi mai gi makhuta defensive wound na mana ngosai gi struggle tawbuna bagi mayam leiram basina ma haije ma se yam kanna di struggle tawraga ngasai gi attackers ga di phasana ma je struggle tawna re haibagi aduma proof ama su leire aduga man moina khali se nupi se thina rape tawraga leirame adi rape se khoi gi hidi violently rape tawraga violently nupi se stab tawraga heart pane ba mai gi heart se almost mapanda hidi stab khoi gi thang na thinban na mai gi heart se mapanda chongthoga leirame hai nupi se gi heart se aduduna moina khali je ma bu khangba mangon ne yam sauningba personally moi hidi grudges leiba ma bu hat ke na natraga revenge logena lakpa mina hat pane na moi de khan gare ba khan bedagi ahamba moina khali je magi life se leiba nupa sing je hana loina mak interview to rasi na interview to basta number 1 je Ben da tare Ben je na magi boyfriend ina ngasai gi Ben na su phone to banina aduga mana zo hana leiram banina moi wakhanda Ben ja hana suspect thame every times da nupi masi base magi closest male female magale minaba partner je hana loi ma suspect to is adi a number crime gi sai to base ada moina Ben je tawre Ben je moina police station da puraga interrogation tawre moina ko hang pa hong to basida Ben jana hai se ai di kaim khangde ai di sumada gi mana phone torok pani khot pani adu duga mana ai ngon da sumaina stranger ama ai gi yum da chang e mana changhalure haina haire i adu khatani adu matung da la aga no da phone torisini ai gi car check to ya ai kasu kai de yum check to ai gi phone check to na Ben jana offer tore police na mai gi car chu check tore mai gi yum ju tore mai gi phone gi details kari krak loin laure matung da moi se adugi details loksla thame doga
October gi tang tara humdoi 1984 gi nung thinjida nupa ahum amagi maming amjo moina mo lo haidi suspecta lae hambasina magi former boyfriend Lance Johnson haina nupa ma magi hometown dagi oira male nupa se sisna nupa se na numa Angela se thang pairaga mangonda threaten tawbajani haidi nangna ibu dai thado chakiba khokiba kainaga hanjana baduga phone so yam toina tawre e hanjana je khoche na mai ge sorority sister jing duna khangbajani adu to gi nupa do maming dum leire adagi nupa ma mangonda ngaujabani na moigi university ma ko tan thana na love letter ga piba nupa ma Joseph Patrick hana nupa ma simazu suspect yaure aduga lastly Russell ngasai ma ga chapmina ruba nupa do haidi mangonda hana degi tanaba ngawbani na mazu suspect leire leiraga moi uhum je question tok dogi kana prepare tawri ngasida forensic ki report da moina cement nama hadi sperm phangbodo Angela gi body dagi asigi mi se non secretor ne na hairaba non secretor se ai jonta khang dangai sigi wari se pabadagi non secretor se male or female ko moigi blood ki DNA ki moigi antigen hai ko moigi blood type ki antigen se moigi sweat ta moigi humang da moigi matin moigi manap adagi moigi kamoina kai tare magi bodily fluid hade hai tare ne ko adugumba da moigi blood type ki antigen je yaudaba adugumba mi oiler ba moi se non secretor haina khang nai na hai aduga nambana human being से 75 to 80% से लोइना secretor ngata hai habadi akoi gi body fluid akoi gi humang adegi moi kai sing sida blood type ki antigen yauba missing jinga ta oi hai aduga 15 to 25% na non secretor oiba asigi je ai honda khangja da ngai ri sigi wari se tabada adumaina tawbadagi moi se rule out hasagi ngai gi suspect sing do rule out tawba lairak padagi moina nupa ahum je test tawre moigi DNA lawre moigi scrapping fingernail gi scrapping adagi moi saliva adagi moi semen ke loi mak lawra matung sida nupa ben ne dei moi sing dudi secret nga tawadam badagi rule out taw gare suspect dagi aduga marai ba phatabada Russell je ta hore Russell se non secret da yawram badagi masina main suspect ware aduga matam sida di DNA gi aduk thina chakotari forensic chakotari hujikan di humang machet amada tin machet amada agoi DNA je track to ngame mi gi exact do matam da di just blood type to moina track to do ngam da bani na Russell na ta hore adu moina Russell gi bod moi gi Russell gi lawro kho laga yeng bada su masai gi DNA testing matam do laita bani na blood type to su khangmangam dramni na ma se dum suspect oiraga dum lai re Russell se Russell ji zung sai mana Angela do pam khot pegi matang da su mamana bi sing duna mayam na police da su hai urabani na ma se dum yam harass so bi raja ne kano se Russell se hedi nang asing ba hayu kholu da na degi Russell na marai bak thi basang da su Angela gi si bagi nongan ba sita ma se mai gi mayum se lairam dreba moina police na thi ba sa mayum se lairam draga numenini leiraga Russell je halakani ba mai apartment ja halak pasida amuk police la aga thong tin baja police na ta nongmaina namaga ma se purab jani ada Russell nang khali se aina kaino aran bam tawrab roi police na nongmaiga na ma police boin kaim haida bida just handcuff toraga ma je puraga police station de yauraga moina wahang pahong tawbusita mana haise aidi Angela si bu khangde ai noina la aga police noina nongmaina namaga hujik question da hang kan da ni khangba karmaina siri no kholino na mazu khangdamni mazu hanga jani ada mana nang kadai de lori numini ni kai lo mana lo padate ai luhong ba mi yaure aduga Houston da my parents laiba Houston gengin dala se pung ahum mari mungla pi ko na flight ta pai ba na traga mayam se car guma bus guma thawra yam chatnai Texas se duk matik yam chawe ada mana Houston da ai imai pa unarubani luhong ma yauraga aduga ai hal aga sida ina tumingai da noina la aga thung telaga smaina nomena ma pora isini ai kaim khangde ai hoi ai Angela do pamui kholoi ai maun da propose sori kholoi do ma do nupa my boyfriend Ben ko bom le khole na haibani na ai kaim jealous like ai kaim khande just mana numitu da mana hang out tar se harbu da ina sum pamjaru maga my company pamo do pamjaru da dum chalu bani kholu bani na mana haire mana thajadraga su ai DNA ai gi low kholu
adagi ai yum check tau so ai phone car nung loina check tau kholona mana yare apne pire ta conclusion ta phangdre police sai policing du ju ai di evidence somta laitre na ma ding sai gi moi se kari na hard evidence laitamni na upare na Russell je chalhan gare ai di moi de mi se evidence already mi pha be ya de mi phu ba chai ba hara so ba je yamna chaw ba moi se crime ne ru na ma je Russell lo chalan gare adegi moi su pai laitre mana haidi kanam bu suspect am ta laitabani na adegi evidence su laitam suspect laraga su evidence su laitam no upai laitabdagi moina detective anauba khara hapsalaga hekta moina hapta si manung sida anything possible any possible evidence any possible news oraga su moida di hairak na baina moi se kan honare moina reward listing $1,000 khoi hujik na haraga na kano 80-90,000 rupees hagadra matam do giduda adada moina televise chawre hedi kana gumna akhangba ma mai matang da yauraga di magi tips mamna pibiro tips ta piraga magi killer da lead to wanga magadi $1,000 pine na police na mung lok tho e adagi magi family na Angela gi family na $10,000 ko adu mung lok tho e moina smaina magi tips nung piba mabu khangba khotpa mayam dugi na adugi paisa mayam lauthoga su conclusion amata phangre tips lakwa jing dokana ba tips moina chatlaga pharu ba ya ba tawba ya ba tips amta oiram tabdagi moi su upai leitre magi case se call case rom na changi dawre haidi dum openly thamaga koi evidence gumba degi progress amna tawdabagi open oraga su call case haina moi gema lei aduda phamgi dore mai mamanabi sila gi bonds nam lei mamanabi se ma ka yamna luntina ba mai moina first year university lakpa matam da roommate ominai hai Angela ga aduga sila sina ma se dyslexia na bajani na bagi mana words in dyslexia ai se koi gi words mem ga pa na bhona bada form tong na bada yamna struggle to badu gumba laina makalam ni achi sina basida Angela na yamna help tawraga masi mabani over the year yamna close hoiraga tina bajani aduga Angela na magi ka magi apartment log dagi hongdokra matung da su moi se weekly adum unai hai moi ani se dum cha thaktana di unar wari sanadra khotna tawbasida man ma bus magi si ba hapta sigi mana si do ba hapta mamagi mamangda moi ani se university da moi ni unaraga moi ni kamai tawri kholi kai wari sanai hai aduga namanabi se brown sweater amale le aduga matching brown skirt amale laga ai skoigi harauna nokna laaga mamanabi se Angela se laaga Shila siga thengnara moi ni je wari sana bu ba tawramajani aduga Shila sina siba hapta haidarini ko si hapta sina ma sina mai gi hometown north Texas ta ma gi mama nai na ma se chatubagi timing sida Angela ji sidoini aduga moi gi lemina ba moi gi sister haitare ma ju ji gi Shila du ju sorority gi sister mo ibjani pause hana Angela ji hana sire khole tabdagi ma mayum nai gi north Texas mayum de hale halakpaga mana magi college daga changdebida jiki Dallas ki police section sida direct change directly changa ga mana jiki lead investigator Sparks siga wari charaga ma haise aina kari mating tawanga mi ai tawge khotke na haidagi ma Sparks na Russell se prime suspect na have the mana adudi let me help you kai man haida haidi ai monda ai phone recording hapga mangonda gi confession guma lobunga mare yengi khotke kai wari sana na mana ontho yeng masida moi ngasai gi Angela halamegi crime scene gi photo amse ubada kimatik yam thina violently oiba I naga pungchai charamba ubasida ma ju khoga माजे ट्रॉमाटाइज होय हाय दुगी फोटो दो येंबदा हाउजे फोबा मंगोंदा ट्रॉमा लाइबा दुगुंबा फोटो अमा ओयेना माना नुपिसना हाय अदगी माना आई अदु ट्राई तौरगे खोलगेना तौरगा तौना पुलिस ना जु 24 आवर मुसाइगी रसल दो सर्विलेंस तौबगी थम्मे एवरी टाइम माई थबक तगी माजे पिकअप तौरगा क्वेश्चनिंग गिने त फाबा खोटपा अदगी माना क्लब तगा लेंगा पुलिस ने त चंगसलगा questioning in a hector pu bi could be man suspect la yana do mina tawdagi adagi mo engine asagi shiladuna mo recording topic khopai taw ma ja khang padagi mana soundna lawyer aphawa ma hire tawre lawyer aphawa ma mana ni aga mana haisi either aije Angela gi hapagi charge tawraga pharaga jela thamo natraga ai jala lo no innoina evidence la ga di aije pharo natraga na aije chala lo na mana tawdagi sai policing du ju evidence to amta laitabani na
upai leite maje chatlanba aduga maje amu hara soba yaroi na court na order thoe dagi thokpadagi moi gi je kaimbo khaidi policing du su atopa amta progress amta lai tramina magi case to upai leite na cold case na moina haidi active oiraga su waiting for progress na haraga cold case ta khumjan gi bedagi shila se yamna mangonda kaya tari nungai taba phawba mana let go tok bangam dre sigi matang sida America gi system justice gi system police system am da ma sina talk tok dana saw dana noina Russell bo sumaina chatlan gi bok mai wa khana di Russell na hal inena adum leire kai gi nanga sai gi moi gi non secretary gi dune aduga ma kanung dang pari to rubagi ani duna sai police duna su khoina Russell do chingnai na hairu badagi shila ji pusi su pamadi Russell sida adum haidi magi nungai taba thamaga mana kaptana laudana noina ka dobagi chathali no Angela du bu adumaina irai lai na halan ba khorama kaina ma se amtina traumatized saudagi college ta ma se tam thabangam dadana mana college ge drop out tore ma se magi life ta adum khangde khara sono juraga leirambadagi 1986 ta ma se nupa ma thegnabadagi nupa siga luhongdana degi macha ka poktana ma se Tennessee da wongaga laigrani ma se dum marak ta Angela se dum ningjangaga su ma nga sai gi mai macha gi mai nupa gi adagi ma se Bible study group anam amasu yawuzani aduna ma su dum busy oina dum leiraga 2004 gi matam se bana shila sina chahi 43 sure ko ni phugo humdoi suba matam 2004 sida ma sina no moi ki Bible study tawbagi mana lecture pibagi dialogue ke am ibagi lai kai sida ma se na iramaga mami changane yang khalakpa sida ma sina kaino ma udoine ba Angela gi figure se mana udoine ba Angela gi figure se mana haibado mana last oina ugiba numito adugi masakuda chap mana na uraga same brown sweater brown skirt to selaga mangonda no oga yengi esini yengaga ngakdang leraga mas mangreba Angela se ada mana khali se it's time and mana khali lai dagi Jesus dagi aingonda message ama signal ama thare huji Angela gi killer se phaba matam yaure and mangonda signal ama phare na mana huji Angela mangi bigi ngakhleraga ma se mai gi wakhan jing je mana gather dore aduga mana Dallas ki phone number mana mai phone se pakhalaga Dallas ki police station da phone tawraga mana Angela gi case to senariba men hari moi gi police go wai sanagi khot ke na mana haibadagi moi sanaraga ma sina haise asumaina Angela gi DNA test hojiti DNA matam 2004 sida di DNA testing se amthina advance ore forensic ki zu yamna advance hoibadagi man haise magi sai crime du kanu leibido DNA testing to biyo kholo na mana request ore tawse amada di kanambo na mawalo bidre adegi mazna phone se hanjan na tawre hanjan tawse mana tawse phone se 781 phone tawza in Dallas ki kanu police station sida every time reject tawpa magi DNA se matam da moina phaidi progress am tu laitre suspect am tu laite adegi di magi kanu su amata atugumba case su laitre khotre do na DNA testing se matam da khawrokpagi yamna expensive oiba matam oibanina moina adinga sai kuira badung sahi kunmu mamagi case to da paisa thada bu khopu moi su pam da bidagi moina reject tawraga zu shila sina hanjan sai mana line ni pirakpa mission ni magi life da solve tawgani na ma su lep khareba shila ji zo adagi mana phone se hanjan tawre tawse moina zum reject tawre di flood Dallas ke flood ta magi report to mangare mu haibi tawdagi shila sina kana dresidi masa se oina private detective ki license lauthoni na mana tawraga magi license lauthok charaga dawya bagi changse 2006 sida Dallas ki mogi police station sida cold case ki department ama hange andi thainagi case oi solve tok da ngam baje ngam da basingje moina hojik DNA testing forensic se chakhala abani na moina test auraga anong criminal mi myam haidi nang moina chukang khang da myam pha ba hawra padagi cold case se hangto e aduga shila sita takman badagi hamba moi hujiki cold case ki department gi case se Angela gi case oina hangto e shila se takman badagi
hangtoga ngasai moina track tawre ngasai moina mangre khotkre mai evidence mangre khotke haibasingdo moina track tawraga uchina sina phangaga DNA testing gi tharaga FBI gi moigi database ta criminal laiba mayam dogi moigi DNA gi mem tawda ahamada phangdre moise maraibak thibadagi ahamada phangdre adubu chahi ani leiraga 2008 da Shila's phone call am like ngasai moigi lit moina detective maitari sagi Angela gi case bu scenery ba sisina police na phone tawraga moi haise we gonna match haibdagi Shila sigi harau boje mana to koina ngaijara podo ado match phangi hadi ngasai mi hapado phange na mana kanano do khoi hanta chena FBI gi database worldwide moigi database dagi combine tawdagi phange na pau tharakpadagi Shila harau na loire Shila su yauri ni ko ngasai gi moigi no sita na thijin humjam ba jama su yauri ni na no na khangbasida Shila di punganga khareba mari sunglai leina da ba nupa mo oileram doni nupa sina kanano habada Donald koba nupa mo oileram doni Donald se serial rapist ni maze rapist ni do ga mana Angela hat pa matam se mana nupi ma rape tawraga kidnap tawraga assault tawbagi 25 years in prison da leibagi matamda mana bail phangaga moni parole se bail phangaga mana mapanda leiba matamsida Angela se thingnaba oidoni ado magi confession gi matung ina mana wari gi matung ina karamaina tawge habasida hojiki october gi tang 23 1984 gi numit se Angela ne mai manabi ne Russell ne moi Anita ne moi humjina bar to bar hopping tawduna khotna chapasida sida moina dance oraga laibasida mana mase sagi Angela se yam kana su drink tawdamina mana nokpa mana ngang base amna genuine oina ubudo habidi si yunga orga noi ni kholi ni yunga orga ngang ni kaina ga khandabida mayam chinsina su yamna khoigi admire amga leiraga ma ka se yamna dance tawda dance tawningbagi yamna request tawba khopa tawjari nimitse tawbasiga majna table chalaga mana washroom changena chatpasida hujiki nupa se Donald se sida mana sapasida makhutna haina thingu bajane di lambi do kirkik inabani na mi am chen bani na sarong thingu basida masina Angela se ubasida thing ubasida Angela se ubas ma se tangau khrobe sina sida mai se sigi nupi sidi aina masin nupi se lawdradi aidi yaroi na ma se khalle mana Angela sida mai gi mami se yengaga mana nungdang mana dance tawduma mai mamit sidagi haidi Angela's mai mamit sidagi Angela si thadokpa ngamdre Angela na mai mamit si capture tawraga thamgare na pungau ma di pungau ngauraga pung edi sumat aga leigare na hai ada mana baru makhai da mai mama mari jingsiga chatpasida sikin Donald sina khali se ma se kadai de leigi di yengage ma se kana ga lei nu yengage na sono jubunu pa ajani ko adudogi mazu saigi Angela hoi thokhibda mazu thoklaga moigi matungda ina jani adugo hojiki Donald haise yam chauraga wangaga hoigi 6 foot 4 inch ka wangaga kg samagi mathakta lumba nupa yamna noi wang chawbo yam nupa obijane adudana majina nupise ubudagi nupisi ki matungda inaraga mana mamana bijingduga mai mamana bidune mamana bijuga maga chatlaga moina chapasida mana matungda mazu inaraga Angela hoina gari je thaudorakpaduju mazu mu tamna thaudoraga aduga magi matungda tapna inabase Angela hoyodi kaimbu khandabanina mai wakhanda mi sumaini inarakani khokani nong phobuk tawdamina khandamina moisu dum lae aduga mana ahamba Russell jiga lakpasida mai wakhanda Russell je mai boyfriend oiramani adoraga su ma kadai leike na ma changai yenga leibasida ahamba kono se moina hujiki mafam ahamba jaga se khamaga Russell jina kumda uraga moina bai ga tawdagi ma je harau bagi habidi my boyfriend oidra ma oiraga su nungdang ga ma laiminara roi kaina khalaga ma je harau bagi mi hun ga je ting chongi nu pa se adagi mana mama na bi mi yawbani na mu ma su du kai mathang da kai se no yengi na ma se khalaga matung no inare ye ne Angela sina Anita se mu drop toramaga mathanda chakhibdagi mangonda kaino ma phawra jani haidi o sini bi je mathanda ji mayum da chatrobani na aigi oiningbodo oiba yarani kai ma se khan bahur ajani haidi mama na bi duga lairagadi maybe ma je mayum hallage na khalam bajani adoga ma sina amuk khamaga mai car duma pana park toramaga yumam da sangi be jamai wakhan sida
kana mi yum chang no na ma ji yeng le mana gari gi steering gi handle za pair yeng le bisda mana thong gi thin ba nu pam thok pa jani thokla ga Angela je manung da changi basda ma je sok ni mana ai haidi mai nu pai mayung ora male ma si da ngasi leidro male ai gi oi ba se phangarodra na ma se khallaga gari maning hando ken tawri nga sida apartment dagi thokla ga mai nu pa ga bai ga tongna ba da u ba ma se mu o ma je di si nu pa se ga leiroi amu mai mai da ma di mai matung ina ba yarani ai gi oi yarani na mu matang da khallaga ma sa aur ga leiraga Angela se thawre na thawraga mai mayum da yob se mana matung da inaraga hojiki nupa sina kham ma se lamna hapitang rap tak na khame Angela sina mayum chang ba je ma ngai raga Angela gi mayum de sorok gi ma pan da lei bisane lai da mana changa ga mai gi so nu hang tok ba apartment no karam no da ma se khangau re da na khangau raga mana khali se nupi se tum dringai da ai changhau bra di phani mai manak si da hapitang amuk tang di mai gi na leibam je ai tang yeng na ma se kum dharaga Angela sina nga sagi mayum da changbagi mai khung ama lokthokpagi timing sida nupa sina mana thong thin bazani thillaga mana yamna polite oina I'm so sorry huzik thenge ado aise aigi gari je ti haidi aigi gari je bera tawre amta ai phone amta ka ba changning bana yadre ai khong hamning bana yadre amta barum da changi khotke na mana tobusida Angela sina kanano na lorok jamna mana I'm so sorry kana ka khangde mana numito Angela gi marai bakta tamamba numit la I don't know mana polite oina haibadagi mase mana haibe ba polite oi buse khoyam ne Angela sina mai people le gengi haiba gem ga sidang sai gi nupa do yam thinna mingam da bagi type ta mase acting toroga leibisida mana thong do haipitang hang to ga nang kai pam ba no na hang bazani hang basida mana nang baru bisina ge aduga gi gari se yadre pay phone namta karai lagi yengi tawbani haje Angela na pay phone di ai khangdi kai leibano na thong hapitang hangaga masina thong do lonjangi tawbagi timing sida nupa si masa do noi chaw kan mani mana thong je or in bazani Angela se maning da para na halle haiba hallaga mana what are you doing in Angela na kadon nang tayo talk bazani duga mana I go it's okay kai mana ai to mate ai just nangi washroom ai season ai washroom chang mana yadre adu nang phone kai legi na washroom kai legi na chang to guje Angela je pakatana magi phone je chang ga mana phone je pai basum ui mana it's fine ai chatlagi ka mana sai gi mai nu pas da call tawraga ben na ngang go timing je so khoi ai chatlagi ai just washroom nang use so ge du ai chatlagi na ha mana wash mana mai nu pa da ai mo phone tawrki ko na hairaga mana phone tham grena thambagi timing je mana bathroom je sitagi hall de kitang thoga leibin changona haisani aduga ma se thong lon sangraga tupa jana so se lon sangra jani husiki lonsan gi broga mai mana ka changa nang bathroom kai lai mana changsan basida Angela sina phone je pai to busida hekta mana Angela ma khujip hina khundang je pai ching busida Angela ga ma bani je struggle tong na re hai mana Angela je mana pai basida lengam dre ma di ma di maya nupi ni amazina kiji sama hen ba 6'4" wang manupa ne mana Angela je makwang da kon ba se Angela se ling ngam daga ba ni jam struggle to jani aduga mana machin je soina nupi ji machin ji benjan ba se da mai gi mamai si hong ba si chappe hai ba ma do ki matik nupa duna bina masakan ba di powerful mawon de gi oi bdo aduga mana Angela je drag to budane ba mai gi sai khungup ama di loktho ama je lokhok to khung ama je ne mana drag to ga ma je bathroom mai gi bedroom je pusan ba je gi struggle se am tong nei hai tong na raga mana Angela je kin zo tare ni palak su yi hai mamai da ado Angela do grand ngauri da ngai da mana machin do khumjalaga mana piece violently yamna violent hoiba mawong da rape tawra matung jida mana nga sai nang kadai le nang barum kai le ye timings da magi kitchen gi manak da lep da mana da thangam jo pai jani thang jena he tan pi je thin bajani amu muk thin bajida ne to koi gi ceiling mathak se ina ga pu chai amuk thila thro ba magi thin baje magi heart sida thang do yam kamna thobus na te do magi force mana masakan ba magi forcefully mana nupi da thin bajida nupi ji gi kano je massage da koi my heart se mana ching thoro po heart tholo ki to hai ba and he stabbed her 18 times prime palak mana nupi du gi mathabak all over the body da mana thille ba thin bada nupi je rum heart da thilla bani na sin na mana sire nupi je lengaroi phare ai nupi je ai gi oire
ꯑꯗꯨ ꯃꯥ ꯁꯤꯔꯕꯅꯤꯅ ꯑꯃꯨꯛ ꯃꯥꯁꯦ ꯖꯦꯜꯗ ꯆꯪꯉꯔꯣꯏ ꯀꯅꯥꯃꯧꯅ ꯃꯥꯁꯦ ꯈꯪꯉꯔꯣꯏꯅ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯕꯥꯠꯔꯨꯝꯗ ꯆꯪꯉꯒ ꯕꯥꯠꯔꯨꯝꯁꯤꯗ ꯐꯖꯅ ꯏꯔꯨꯖꯊꯣꯛꯇꯅ ꯈꯣꯠꯇꯅ ꯃꯁꯥꯒꯁꯦ ꯂꯣꯏ ꯁꯦꯡꯇꯣꯛꯑꯒ ꯉꯁꯥꯏ ꯊꯥꯡꯗꯣ ꯄꯨꯔꯒ ꯃꯥꯗꯣ ꯆꯠꯈ꯭ꯔꯒ ꯃꯇꯨꯡꯗ ꯑꯦꯟꯖꯦꯂꯥꯁꯦ ꯑꯗꯨꯃꯥꯏꯅ ꯄꯨꯂꯤꯁꯅ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯐꯪꯉꯦꯗꯅ ꯐꯪꯕꯗꯒꯤ ꯃꯥꯒꯤ evidence to moi court putho e my DNA mana my DNA do the present to romabina mana sukhang na daba no mutu thing the banu pido adugi the my DNA test my DNA test of the my presence so later madagi atopa my evidence ma'am pangudagi court na mase guilty haina verdict oraga mase sibagi dandi pire sibagi dandi pibase 2008 pibasina magi date magi sibagi hatpagi maze yadi sibagi dandi ginu mese di pita bida death row na moista da lai death row lai ba ise yam thina sathina lai ga jani ko isolation da thambiraga mi kanambo karimbo thingna handa bi nongmagi punga ma gumba mapan tholani duga magi jail gi cell da adum lai ba khopa adugumba mase death row da raga mana execute tok da banu mituju moina date to pita bida lai re maze Donald je heart attack tawraga 2022 gi October tang man nipan da si khare maze ado mamana bitusu mana rasalda henga sagi rasalda mayamna magi suspicion gi mabu suspect oibagi cloud to sigi nupa do phadre bokti mayam sina adum police na so dum laini ado mana zo hai ai relief pangye sumaina ai ngonda sigumba mayamna aina hatlu bani ko le habagi khanbase mana chatlu mafam kudingi mana thabak to kudingi thabak aje khalak based on haidi mana suspect my suspect na huju bhoba prime suspect ni kai haibi bagi aduguma to mayam do ma chu chahi kun changa su sangna mai maming declare tawre na rasal du su yamna harau jai adagi di shila du su laga rasal da sorry aina su kui base aina nongon da sumana lana khale khole na du maina moi ni ju haidi misunderstanding do clear tawna gare aduga shila je huju phoba dum ma je private investigator oina lei hai my license to dum tawraga mana call case kumada mana chala yatupa call case lai basing do mana hangalaga kholaga tawe na adumaina wari se adumaina tawi adi thanks dai wari se loisin jarage wari se yamna su sangre aina su yamna nungai rubagi khangde yamna samto khare do mayam aigi wari format se sigumba wari format se nungai raga di aigi channel se like to view share to view subscribe to view adi mathang da wari anong bugam purjarage ko bye